ꯇꯧꯕꯅ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯇꯣꯏꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤꯗꯤ ꯑꯩ ꯗꯨꯀꯥꯟ ꯍꯥꯡꯗꯣꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯍꯥꯡꯒꯦꯅ ꯀꯟꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯑꯐꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯝꯕꯤꯌꯣ ꯑꯩꯁꯨ ꯈꯨꯔꯝꯖꯒꯦ ꯑꯩꯒꯤꯁꯦ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔ ꯑꯣꯏꯅ ꯇꯧꯔꯒꯦꯕꯀꯣ ꯑꯩꯅ ꯌꯣꯟꯗꯣꯔꯤꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯁꯤꯜꯆꯔ ꯃꯅꯨꯡꯗꯇ ꯅꯠꯇꯅ ꯀꯁꯥꯔ ꯃꯅꯨꯡꯗꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯌꯧꯕ ꯌꯥꯕꯒꯤꯗ ꯇꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯉꯀꯥꯟꯗ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯂꯧꯕꯤꯌꯣ ꯍꯥꯏꯗꯤ ꯇꯧꯗꯣꯔꯤꯕ ꯄꯣꯠ ꯆꯩꯉꯩꯁꯦ ꯂꯣꯌꯦꯁ ꯄ꯭ꯔꯥꯏꯁꯇ ꯊꯥꯗꯣꯏꯅꯦꯕꯀꯣ ꯃꯃꯟꯗꯣ ꯌꯥꯝꯅ ꯇꯥꯡꯅ ꯅꯠꯇꯦ ꯄꯦꯖꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯁꯤꯒꯤ ꯄꯦꯖꯁꯦ ꯑꯅꯧꯕ ꯍꯥꯡꯖꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩꯁꯦ ꯋꯤꯟꯇꯔ ꯀꯂꯦꯛꯁꯟꯅꯦꯕꯀꯣ ꯑꯩꯒꯤ ꯍꯟꯗꯛ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯑꯕꯅꯤꯅ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯆꯪꯕ ꯍꯧꯒꯠꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯏꯪꯕꯁꯦ ꯈꯔ ꯍꯧꯒꯠꯂꯛꯑꯦ ꯑꯗꯣ ꯍꯧꯒꯠꯂꯛꯑꯕꯅꯤꯅ ꯃꯌꯥꯝꯁꯨ ꯏꯪꯊꯝꯊꯥꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯅꯤꯗꯅ ꯑꯗꯨꯗꯨꯅ ꯁꯤꯒꯒꯤ ꯑꯗꯨꯝ ꯂꯩꯅꯕꯒꯤ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯂꯩꯅꯕꯒꯤ ꯑꯗꯨꯒꯤꯁꯨꯅꯤ ꯑꯩꯅ ꯇꯧꯖꯕ ꯀꯂꯦꯛꯁꯟꯁꯦ ꯃꯌꯥꯝꯅ ꯄꯥꯝꯃꯦ ꯄꯥꯝꯗꯦꯗꯣ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯃꯊꯪ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯎꯠꯇꯣꯏꯁꯦ ꯑꯩ ꯏꯁꯥꯃꯛꯅ ꯑꯩꯅ ꯂꯤꯠꯆꯔꯤꯁꯦ ꯑꯁꯤꯒꯤ ꯇꯣꯞꯁꯦ ꯑꯁꯤꯁꯤꯅꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯎꯁ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯇꯣꯞ ꯑꯣꯏꯔꯁꯨ ꯌꯥꯔꯦꯀꯣ ꯂꯩꯁꯥꯕꯤꯅ ꯁꯦꯠꯄꯁꯨ ꯌꯥꯏ ꯃꯧꯅ ꯁꯦꯠꯄꯁꯨ ꯌꯥꯏꯕꯀꯣ ꯀꯝꯐꯣꯔꯇꯦꯕꯜꯅꯤ ꯑꯗꯒꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯏꯪꯒ꯭ꯔꯁꯤꯒ ꯅꯨꯡꯁꯥꯁꯨ ꯊꯣꯛꯇꯦ ꯉꯁꯤꯗꯤ ꯅꯣꯡꯊꯤꯁꯨ ꯃꯪꯉꯤꯅꯦꯕꯀꯣ ꯑꯗꯣ ꯏꯪꯒ꯭ꯔꯁꯤꯒ ꯑꯩ ꯉꯁꯤ ꯁꯤꯇꯪꯅ ꯂꯤꯠꯂꯒ ꯂꯨꯝꯅ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯃꯇꯤꯛ ꯂꯨꯝꯃꯤ ꯃꯌꯥꯝ ꯈꯪꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯐꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯕ ꯇꯣꯞ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯑꯁꯤꯒꯤ ꯇꯣꯞꯁꯦ ꯃꯌꯥꯝ ꯄꯥꯝꯗꯕ ꯂꯩꯔꯣꯏꯕꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯆꯨꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯌꯥꯝꯅ ꯐꯕ ꯑꯃꯅ ꯑꯁꯤ ꯑꯂꯣꯟꯕꯅꯤꯕꯀꯣ ꯁꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯃꯁꯥ ꯆꯥꯎꯕ ꯄꯤꯛꯄ ꯂꯣꯏ ꯄꯨꯝꯅꯃꯛꯇ ꯆꯥꯗꯣꯏꯅꯤ ꯁꯤꯁꯦ ꯆꯤꯡꯊꯣꯛꯏꯉꯩ ꯌꯥꯕꯤꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯁꯥꯏꯖ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯛ ꯌꯥꯝꯅ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯃꯈ꯭ꯋꯥꯡꯅꯀꯣ ꯁꯤ ꯆꯤꯡꯉꯩ ꯌꯥꯕꯤꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯃꯆꯨꯒꯤ ꯂꯩꯕ ꯐꯪꯒꯅꯤ ꯑꯁꯤꯁꯤꯒ ꯑꯩꯉꯣꯟꯗ ꯃꯆꯨ ꯃꯌꯥꯝ ꯑꯃꯒꯤ ꯂꯩ ꯀꯂꯦꯛꯁꯟ 시기세 ꯑꯩꯅ ꯑꯩ ꯑꯃꯈꯛꯇꯪꯗꯤ ꯄꯤꯔꯔꯣꯏꯒꯦꯕꯀꯣ ꯁꯤ ꯀꯣꯝꯕꯣ ꯁꯦꯠ ꯑꯣꯏꯅ ꯇꯧꯅꯤ ꯑꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯋꯦꯇꯔꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦꯕꯀꯣ ꯁ꯭ꯋꯦꯇꯔꯗ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯇꯣꯏꯕ ꯁ꯭ꯋꯦꯇꯔꯁꯦ ꯐꯅꯦꯛ ꯃꯊꯛꯇꯁꯨ ꯁꯦꯠꯄ ꯌꯥꯕ ꯈꯣꯡꯒ꯭ꯔꯥꯎ ꯃꯊꯛꯇꯁꯨ ꯁꯦꯠꯄ ꯌꯥꯕ ꯌꯦꯡꯉꯣ ꯃꯉꯛꯁꯝꯁꯦ ꯁꯥꯡꯕꯒꯤ ꯆꯥꯡꯁꯤꯁꯨ ꯁꯥꯡꯉꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯨꯕꯨꯗꯤ ꯑꯩ ꯁꯦꯠꯂꯒ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯒꯤ ꯄꯣꯠꯆꯩꯉꯩꯁꯦ ꯂꯧꯔꯀꯥꯟꯗ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯅꯣꯏ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ ꯐꯤꯗꯣ ꯌꯥꯝ ꯁꯥꯊꯤꯅ only 800ꯇꯅꯤ ꯗꯤꯁꯀꯥꯎꯟꯠ ꯄ꯭ꯔꯥꯏꯁꯅꯦꯕꯀꯣ ꯁꯤꯁꯦ 800ꯇ ꯄꯤꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯐꯤꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯊꯥꯏ ꯁꯤ ꯁꯦꯠꯂꯒ ꯅꯣꯏ ꯂꯨꯝꯗꯕ ꯂꯩꯔꯔꯣꯏꯗꯕꯅꯤ ꯑꯍꯥꯟꯕꯗ ꯅꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯄꯦꯖꯇ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇ ꯆꯠꯂꯒ ꯅꯣꯏ ꯐꯣꯂꯣ ꯇꯧꯔꯣ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯁꯤꯒꯤ ꯐꯤꯁꯦ ꯑꯄꯥꯝꯕꯁꯦ ꯃꯊꯪ ꯌꯦꯡꯉꯣ ꯁꯤꯒꯤ ꯐꯣꯇꯣꯁꯨ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯗꯨꯒꯗꯤ ꯁꯦꯠꯄꯗꯁꯨ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯗꯩ ꯂꯣꯟꯕꯁꯨ ꯑꯣꯏꯕꯀꯣ ꯑꯂꯣꯟꯕꯤꯗꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯕ ꯏꯪꯊꯝꯊꯥꯗ ꯑꯂꯣꯟꯕꯤ ꯁꯦꯠꯄꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯁꯦ ꯁꯥꯡꯁꯨ ꯁꯥꯡꯉꯦ ꯑꯗꯨꯒ ꯉꯛꯁꯝꯁꯤꯁꯨ ꯑꯁꯤꯁꯦ ꯁꯦꯠꯂꯀꯥꯟꯗ ꯌꯥꯝ ꯐꯖꯩꯌꯦ ꯃꯆꯨ ꯑꯅꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯃꯆꯨ ꯑꯅꯤ ꯂꯩ ꯁꯤꯒꯤ ꯃꯆꯨꯁꯤꯃꯒ ꯁꯤꯒꯤ ꯃꯆꯨꯁꯤꯁꯨ ꯌꯥꯝꯅ ꯂꯦꯝꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯁꯦꯠꯄꯗ ꯐꯖ ꯃꯆꯥꯗꯨꯅ ꯐꯖꯗꯣꯏꯅꯤ ꯌꯦꯡꯉꯣ ꯑꯗꯣ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯁꯨ ꯃꯌꯥꯝ ꯌꯥꯡꯅ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ ꯑꯩꯉꯣꯟꯗ ꯂꯩꯕꯁꯤꯡꯁꯦ ꯑꯁꯤꯁꯤꯅꯤꯀꯣ ꯃꯌꯥꯝꯅ ꯌꯥꯡꯅ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯒꯗꯤ ꯌꯥꯡꯅ ꯐꯪꯕꯤꯒꯅꯤ ꯑꯩꯈꯣꯏ ꯁꯤꯁꯦ ꯂꯤꯃꯤꯇꯦꯗꯅꯦꯕꯀꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯤꯒꯤ ꯄꯦꯖꯁꯤꯁꯨ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯁꯨ ꯇꯧꯁꯟꯕꯤꯗ꯭ꯔꯁꯨ ꯆꯪꯉꯒ ꯐꯣꯇꯣꯁꯤꯡꯗꯣ ꯌꯦꯡꯕꯤꯔꯣꯕꯀꯣ ꯑꯄꯥꯝꯕ ꯐꯤꯉꯩꯗꯣ ꯌꯥꯝ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯈꯔ ꯁ꯭ꯇꯥꯏꯂꯤꯁꯇ ꯈꯔ ꯑꯁꯤꯒꯤ ꯂꯦꯗꯔ ꯖꯦꯀꯦꯠꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯂꯔꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯅꯣꯏ ꯀꯂꯔ ꯈꯨꯐꯖꯁꯦ ꯑꯝꯇ ꯌꯦꯡꯉꯨ
color se siga ani legani amana light green dama legani bako adu light green du engonda hujik leite adu engonda leibasini ko aina mayam da ulei se haijana bina te myam ko phaja ma cha dana phaje bako si adu sigi price so ai mapan to la de myam je muse mana gan sigale aduga aina mamangda fi gi thangalakpa matamda su mayamna haidi jiche lawningi khonini myam habado aina wakan se mun khallaba matungda ko akoi sari fane gumba sidi manipur da so adum phange degidi akoi kasar da so dum mafam puna mak na phange do ai pudi purakani bako sari fane kai ka se projecti indam tha chang abani na ko weather gi oina poche ngi se pura abane adu noina fane matak ta set pa yabagi su oina khallaga purakpani bako mayamna agi page ga aina message halakpa ngamdraga su agi clothing store siga changaga myam siga message soiduna tobiro aduga poche lawthok losing gi do tana seba ko adu warisna seba ko hojiki di si leire adugo asi sengo asigi coat sengo myam half coat ni bako yam ahongba mamal da bi do ni si se kana apa bangai order to sambiro phi su hoi athabi jat to ni ba pa bi nate kaino se yam standard doi bane noina jeans matak ta sepa matamda yamna fajadoini sida machu ani leire sida maga leire aduga ina ngasi myam udli ba singsiga ai mathang mathang ingdam thagi na tani ba koi gi pochai myam se aduga hujik aina pura isina sina muffler hadi akoi ingdam da nupi na ka dum jeans pant matak ta sepa yam bajabane faning matak ta su bajabane ado ai gi oina di jeans matak ta sepa yam bajai ai ure ba ko mina sepa da ado smile ta rakanda smile sina 250 da se siga machu ahum lei bako sigi sina yengo sina khwa sigi machu se khupha jama adagi ne noina ne phi se paira ga sune noi khongani phi se khumona ma chadana moleba haidi koma haini dai lem su yam lem jei machu su lem jaba du ki magi print to se machu da machu na adagi magi ai koma haini je myam ai se la myam de jingal ke jo magi nan bagi chang du kai mai mon bagi chang du kai magi lei thoi bagi mo jam sathina phajei hangai leite myamna di par kan da su khangani ba ko fi se ko gi mon lau bi za tu ne ba khoi tumba matam daga ko laga tum ngai ba fi da du ne do se siga machu ama ka kalei sigi machu si maga lei ba ko ado sigi machu sina ko gi baby pink color hai tare ba ko yam phajei camera da gi di asli asing badana hi de ba ko phaja ba se baby pink machu ni yam phaja ba ne yam satina phaja ba ni ai naksha laga so adum yeng halage machu na lei thu ineba si ama sina kaina machu na thopani sida leire aduga asigi machu jabana asigi sina mu yemo ayam hi leba ko si mai pom mani ga supire e yam phajana kaino da mai kain quality si yemu base yam phajana to ma punchi gi nan do roi aduga fi se mon lau bi ja tu ni pa gi chang bi sida leire ba ko aduga se koina faning matakta inbada yamna phajagadaba kainoni yam ingna phajagadaba machuni bako siga machu kaino lei si machu simaga yam phajabani si machu simaga lei si machu yam phajai aduga si machu yam phajai dora ro ge bako yam mangare aduna simaga do koina sari ilaga site maina thadaraga chatpasu yam lemjadoini adu myam nagi video se yengba nungai biragadi like share subscribe comment toba kawiganu adu agi video se size ga loisin jarage adu myam na pamiba ngai do again marigold clothing store da message to biro adu ga wari sunarasi matung tabado kamai tawse ado myam agi product ngai se loina best quality gi natani ese ahan ba hangzerini aduduna 10% discount thari yam loning ba ngai hojik la horo aduga loina na lupa lising ani hena lopi ba taragadi akoina delivery charge free thamjagani akoi gi pocheng ese gurgaw dagi lakpane ba ko aduna swagi product ama bonate aduna myam hojik yangna lona horo bido hojiki di bye bye